Ngasi ayuk pong tara taba matamda Kangpopi Districtki Kotjin amadi Kotland anigi marakta masak khangdaba singna ambush tawrakpada thadau church leader ama yauna miyoi mari sikhiba amadi miyoi mari na asokapan nangankiba thaudok aduda soklaba miyoi sing Sizo Hospital da Manipurgi Chief Minister Yumnam Khemchana lusingba kangbu amana haktheng nana chatuna yengsingkhre yengsing khongchet aduda Deputy Chief Minister Losi Diko Govidas Konthauzam MLA amadi atay concerned officials sing susar uyaki yengsing khongchet aduga mari lenena Chief Minister Yumnam Khemchana thokriba thodok asi akanma maongda condemn tawbuga loinena masigumba attack asi pangdaba terrorism gi thawongni haiki Oi, kalau kita hopeless tu, MLA, wari sahaja, macam lu dia, itu satu, masa wari saya, yang mau itu nak hari punya buku, saya kan yang ni kita tahu wari saya, kok, mau itu lelo, di sukan, kota harga sesuatu, kota.